Cocomi amadi Cocomi Women's Wings gi thomi singna ngasi relief camp ki mafam Hongduna Ahing Yarektuna Houragani khongthang asige hanboi na ngasi sajiwa relief camp ta laigani haina Cocomi gi convent khraijam athobana khangalakli wafam asi Cocomi gi luching makhada lamboi khongnang khonggi community hall da lanjenari ba singaloina na chathariba related protest kamari lainana mahagna phongdokhibani khuraijama thobana makhatana phongdokhibada lengang face ahum thokna lanjenari basing masagi yumda hanjil hangani haibagi pikhiba thajab adu ngasi fawba thabak ton thokpirakpa leite chatharakliba sedent protest asi khud theklaga numit paduna lakhibani adubu tha asi loigadaba numit kuma thoi khata ngaisilakle sedent protest asigi manung channa governor amadi Chief Secretary da Lanjena Ribasingna Taliba demand asi thabakta onthoknaba numit khudingi memorandum pisinduna lakhibani sit-in protest thariba asida mari lainaba singna tawgadaba thabak sing mapung fana tawraktrabadi akanba khongjang changsilakani ima ibel singna khutta pairiba maira asi maibun olhal naba sinbiganu miyamna thajaba thamliba bureaucrat officers sing su makhut Chinglaga relief camp ta ahing yare khanna hotnagani asigumba khongthang asi lokhatringaida masana khangna tawgadaba thabak paikhatpiu haiki athawgana makhatana phongdokhibada president gi Manipur khongchat asida hayeng pangthokadoriba nupi langi thoramda saruk yabaga loinana lanjenariba singasu unaramgani hairiba sigidamak chawthok chaningai ni adubu mi ama oibagi hak amata phanghandaba isagi iramdamda changthok chansin yandana leiriba sing asisu kubna yengsinba mathau tai President na unagadawriba miyoising adugi phangpham thokpa hak pumnamak pidana lairibani haibasi khangpham thoi President gi khongchat asida miyamgi apamba sing mapung fana thabakta onthokadawribra isagi iramdamda changningba mafamda chatpa yahandana thamliba asi yahangadawribra haibana chingba wahang asi hangningai oi karigumba masigi paukhum amadi phangpham thokpa hak sing piramdana chatkhiba tarabadi President ase ekhoigi makok thongbani haiba ngamloi haina athobana makhatana phongdokhi Constitution gi mapu oiriba India gi president na Manipur da lakma tamda hoji Manipur da constitution gi adu mulaba guarantee sing adu yorokte haiba se ma masa su khangmam thoi amade ekhoigi fundamental rights mana unaba laiba praja sing asigi kun henba praja gi fundamental rights pidana lairibani masi pidana lairige manung sida mahangna laiba se fundamental rights ase piram gadoribra ekhoigi constitutional guarantees adu thamam gadoribra aiba wahang asi yan hanbada lengbi raiba president gi mafam da IDP sing gi mahut sinjara kanda Cocomina ngachari haiba pakhum ase mahangna handak laiba khongchara sida Manipur miyam da fundamental rights battana thamiba chahi ani makhai matana thamiba se masi kamdoram doino haiba sigi pakhum mama Manipur miyam da thambiram gadabani haiba je koi miyam gi pam marai bak thiraba masagi maramdamda refugee amagumna lehaliba mioi lising kaya se makoi sing asi mahangna lainge matamasida karamba numit thagi numit phabugi manungda masa masagi mayumda hanjalan longgodo no haiba se masigi chap chaba wafam ama president na miyam da thambiramu haiba wafam simga thamjage